Chaliba December tha asigi marida Tengnopal district ki Leithau village da chahi nauriba yauna micham taramdoi harkipadugi matangda media da phongdorokpa wafam da yumpham oiraga National Human Rights Commission NHRC na sumoto case ama lokotpa galunena thogdok adugi matangda chayot aningi manungda report ama pikhalaknanaba Manipur lengak amasung Director General of Police DGP da khangankre Manipur irang thokraba matung matam sangna ingna tapna leiraba matungda miyoi tarahumdogi punsi mangkiba adu yamna nungaitaba amadi tholomdoidaba thogdok amani media da piriba wafam aduna tumlabadi tholiba thogdok adu miyoibagi hak khungawnabani tangai fadana hiram adugi matangda chap chaba thapak lokhulkadabani state lengangna pirakadoriba report aduda police na thogdok adugi matangda lokhotpa FIR amadi thogdok aduga mari lenena lokhotpa thabak thorum sing marik chumna palakadabani Makhatana sigumba thogdok asi mafam amada hekta thohalloi haibagi thazaba pigadabani hairi Manipurda leriba miyamna angakpa phangna awaba mayoknari miyoibagi punsi amasung lantung ngak senba haibasi state ki tawphadraba thogdang amani masigi mathakta lamdam amada leriba mipum khudingma nungsi chanana leiminanaba honagadabani haina commission na hairi Haukiba me ahumdagi horaga individual amadi NGO kaya dagi complaint kaya phangi madugi manungda miyoibagi hakhungong nabagi wafam kaya yauri ashigumba wafam asi commission na kupna khanaraba matungda haukiba November 13 Assam ki Guwahati da mifam ama pangthokre Maduda Manipur lenga ki makok thongba official kaya su saruk yaki December mari da thokiba thogdok aduda lekhidraba sing adu militcheni haina chingnarabasu lakhotpam thopa thabak lakhotkadabani thokiba thogdok aduda lekhidaba migi masing aduna Manipur da thogliba irang asida nomoda siba khwaidigi masing yambani haina su commission na hairi Lekidaba miyoi tarahumdoi adu maral lezadaba micham ngaktani makhoibu karamba mafamda karamba ko na wayal chathaduna kari maral gidamakta shibeke cherak pikhibano Makoy na shibeke cherak phangba yaba karamba maral langjakhrabage haibasi miyanggi wahangni makoy pumna maksibege cherak phangba yaba maral langjure haina lawraba phawbada nauriba chahi 19 sudraba sing adudi leibaksigi amadi international law gi matugina makal amatigi cherak phangpham thokte Leithau khunda phangkiba lekhidraba sing adugi hakchangi mafam kayada shohalamba sing amadi nongmaina kapna halamba adu yenglaga makhoibu khulai paiba kharana khudum chalaba matungda miyoibigi minungsi yauduna tamthina otneraga hatpani haina takli Kulai paiba sing aduna miyoi tarahumdu hatkiba asi logi kuthangda tawba natana kanagumba miyoi amatigi punshi amasung lanagi ningtamba manghanba yaroi haiba International Covenant on Civil and Political Rights lisim gachamapan humputaruki article taruk amasung Indian Constitution gi article konmathoibu thugaibani lunana non-international armed conflict ta kulai paiba singna indaba yadaba langi law oiriba Geneva Convention mari maki common article ahum subabu ipong phongna shingnabani Geneva Convention mari ki common article ahum subagi mapung oiba waroldi kulai paibagi muknabada yauriba nakal animangna khut thongnaba muknabada yaudaba miyoi singi punchi amasung ikai khunaba ngakadabani khut thongnabada yaurumlabasu pharaba nabadagi natraga ate maramdagi khut thongnabada yauba ngamdraba haibadi horse ji combat oirabadi khenaba thamdana miyoiba ama oina ikai khumnagadabani khut chalaga tamthina otneiba hakchangi kaya kakthatpa hatpa tupa yade saning hananaba phaba punba Miyoiba amagi punsibu tamthina hanthana yengduna sa ngagumna loinaba yade miyamna yaduna lingba wayal sang amagi yathang natana miyoi amata hatpa yade pumna maki mathakta asokpa amasung anaba singningthina lakhotlaga yengsinbigadabani common article ahum suba asi just causes saibadi thugaiba yadraba loni amasung masi hanthanba natraga sonthanba yade Miyoibagi hakpu khut thongnaba mafamda ngangnabagi tangai phadaba kanglon adu Geneva Convention mari amasung 1953 ki additional protocol ani da palli kumza 1958 gi Geneva Convention mari ki common article ahum suba bu khungawnaba haibasi Rome Statute 1959 ki mayokta thabak tawbani Mihad asi kanagumba loop natraga lanai miyoi amatana makhoina tawbani Hydrabasu Hauzik Manipuri oireba phibam asi nainariraga akaknaba kanglup amabu ethnic cleansing gi maongda khut thabani haibasi miyamgi thazabani Tasengnamak December marida Leithau khunda chathakiba kulai paiba singi thong asi genocide war crime amasung crimes against humanity ni Miyoi tarahumdo lekhidabaga mari lenena NHRC na Manipur lengaktegi status report ama piraknaba hairakliba asi natana haujuk phawbagi oinadi lengaki maikeidegi mihat asiga mari lenena inquiry body ama semduna tigatpagi wafam taba leitri
aduna mihat asi high court amagi sitting natraga thabaktagi potharaba judge amana luchingba judicial inquiry commission ama linkhatpa natraga United Nations Security Council na semba International Criminal Tribunal amana wayal hanba natraga Indiana Rome Statute ki International Criminal Court ICC da akhana na haizeraga mara lebe singbu wayal halaga cherak pihanba haibasi miyangi apambani Miyangi punsi lantung hak sen bakalunana security pi ba haibasi lenga ki na thok phadraba thokdani amoromda lengak tegi achimba wayal phangba haibasi miyangi phangpham thokpa hakni miyam da achimba wayal phangan ba haibasi su lenga ki thokdani